Hey guys, welcome to my channel Life with Beard. Today's video is sponsored by Overseas Point, and if you are a person looking to study abroad, I think this is the right place you need to pop in. The links are given in the description down below. They'll be more than happy to help you if you want to go outside of India and study and have some abroad experience. I think this is the right place for you to stop by. Thank you. अहनमक्तदा मयाम hashtag aspire taram nokchari mayam mamang chayol da thagachage tawa hashtag aspire ge video adu thagat pangam jahudre hakchang kharang ngamdabana amasung paikha exam matam tabadagi ai thagat pangam jahudre maduna mayam ngakpigini mamang week ta thagachage hashtag aspire ge video sing adu gi makha da pb rakhiba comment sing adu lokhatjare yama makhai di lokhat pangam na lokhatjare aduga ngasi lokhat pa yaubi hodaba yauba taragasu waro biganu mathung makha tana dum pb rakho aduga adom na hangbirigi question aduga kanaguma amadagi lokhat charak aduga manaba targadi adom gi lokhat pirak pani na dum khandi basi ai ai pabadi loina pajai mathai question si Abdul Hamid tagini hashtag azri bro aina aije adugam mai soli basi karigino masina tawning mathabak afaba fau pangthok pa ngamjadre masidagi kamaina ngangthok toino amta takpir o police mamangi wahang da super khompi birak hoi ai hanaki soidana pinaba honajarage Abdul Hamid mai shon baje phanaba amasung maram ani khak lay confidence haiba amaga overthinking haiba ko mina kai khangi khangan confidence ni kamai lakani haiba matamda masidi practice ki mahut sinbadi kemta yararoi practice di seida dum plain in thamjarage mathangi je punsi ki tanga khara khoi overthinking have khoi yamna phaja pawro khara da dum yauri haidare khoi gi ahal lamana takpi matamda samra khalaga taw hoi thabak to kana munna khalaga taw samra khalaga taw na ko lale haibina te madu yamna phaja pawro ama khagni khoi punsi ahan ba khanba matamda compare ok je ko amu khalaga sachiba mi amaga ani khalaga sachiba mi amaga amu khalaga sachiba mi je kamai taw ge hai matamda ma lambi lan ba yai lambi phaina zatchi bi yai ma tusan ba yai ma wa ba tai awa ba da ta ba yai ma konkut putha ba yai ma lambi lalam dana ma ka ngauna dana ma ngau gi bi yai ki di ki roi ki dabni na kadawni ta sala jo hogalakani lambi manga su lambi achumba thirakani ka ngauna ju dum thaja bai matung ni chatkhini ki dabagi number 2 da wakan yamna munna khala chakhibido asoi bidi yam thengna ro mina kai ngang kani adun asmina mai je blue yam pam gel habni ai blue lage asmina kai ngang nagi asmina pakti har kadra asma ji sam kak pa yam pam man ai samten kak thalage adi asima tang je tingkhang lebini sona kan chat ki kan tingkhang di lei roi ba ko later ju dum kithi kirum nain chatini ba tingkhang din ne la ro nang soi ra ro tu sal la ro puthara ro कीरगा दुम चटकनी कीरगा चटपा मिदुदि कदौनी सोइगनी खनबदुना खितंग सोयरक मतम आई माइ पा माले खलकदु पेंथोराइन दुम लेप खने दाइ दुम हगुलार पुंसिदा मखातान चथरकेन खलार अदुम लेप खने दाइ अमुहन ngसागी मागी पांदम जे सोक्तबदुने चटपदु नत्तेबा मयाम चैरक्तबा मयाम ngangaktaba tingkhang nettabdune mai pandam je natra adui ta nelaktaba khara sang challega nelaktaba yare he makhata netringa da khoi juwa sanabadam tongnaba kam ayamana sanadeba ko juwari khadi ko jasana mang da loirena khoi ragaw thabada haida lupa 10 mange lupa 10 mange to orage dana aduna mang dena sanaba gangu hatta afabadi nate koina haije ko juwari example ji ko ragaw gi example da hatta thari lak gangu judi aduni tonga hangi je ayamana thajan moi tongnaba sanaba aduna leptaba haita punsida lagaw du panjalo thajalo dum nang ponaba podena ban sanaba ntaba पोगेर पोरे लेप्त बिसाना बाइते लेप्त बाय बजे मखादन चथालो आइनी ngasi di matang sida #asbiration tawjage ngasi episode si kamai tawge habdu makhada comment da khangan bira u agi channel si like share comment subscribe tawba kawbiganu aduga mathangi #asbir shoiden thagatba ngamnabu honajage mathangi episode ta muk aina lokhat chagadoriba wahang sing adu makhada comment oin #asbir panbiraga drop tawbira u matang ista mayam di kind of ya thangi jai thank you so much for watching